ngase phone ki tuan tuan ma che phone sing ni ki marui ba pausing khonga charaga ma'am da share to zigi an bada assembly session February ahum dagi pham ba hawragani taramathu shuba Manipur legislative assembly gi taragani thu shuba session mathang sahi gi February ahum dagi pham ba hawragani sathagadoriba Manipur legislative assembly gi taragani thu shuba mi phamasi kumja english ingani ga kunga mathoi gi February ahum yum jaisa numit ki ayuk pung taramathu taba matam dagi sathanaba governor Dr. Nazama Heptulana Shamon Tokre Hiramasi Mari Lainana Assembly Secretary na notification Tokre Mathang Saida Pangtokadoriba session Asigi Ahoba Numita Governor address Piduna Haudopaga Loinana Senba Sai English Inga Kunga Mathodigina English Inga Kunga Twigi State budget Putolaba Yai Haidi Satagadoriba Mi Pamasida Putokadoriba budget Asi full budget Oigadra Natraga Tahumgi board on account oigadra haiba chapsana lepangam lady panba yabadi COVID-19 laisana maram oiraga Manipur legislative assembly gi miphamasi salibasei asigi haukiba August 10 da mipham ama pangthokraba matungda February thara phamgadoribani Manipur legislative assembly gi mipham ani gi marakta tha taruk lan ba yadabana session asi pangthonaba matam lemnakhibani haidenasu pawsna makhatana phungdorakli makhasa tharak point atopa pawa manamu lautana badigi genome sequencing taunaba sample mapana thadre India COVID ke anabu strain positive oiba kunsukre UK digi Manipur da halakiba miyama positive oiba thenakraba matungda virus adu anabu strain adura haiba khangdoknaba mahaki sample adu genome testing tawnabagi damak NIB Pune da thagadabadu Jenims Hospital amadi Health Department anigi marakta lautana badagi haujuk phaw thadana leidi haidi Thazaba yaba mafamdagi phangba paw sigi matung ina UK di halakiba miyoy December 13 Manipur thunglakibani masigi matungna December 13 ta laingana order ama thoktuna November 15 dagi December 13 phawgi manungda UK ri sanglakiba mipum kudima amuk hanna RT-PCR test taunaba khan khraba tungda miyoy si December 19 positive oiba thenakibani maki sample adu Jenims ki BRDL lab ta test tokhi loinena mangonda yawriba virus adu UK ra nauna sanduragriba strain adura haiba khangtonaba NIB Pune da sample thanaba khankrabani adobo hospital asina hairiba sample asi ICMR na recognize tauba courier phangdi haiduna haujuk phawgi oina thaduna leidi hanagi COVID-19 virus ki strain asidagi anoba strain asina sandokpagi sang yamna wangi haiduna malemgi oina yamna mipaina duna leiribani loinana anoba strain asina maram oiduna Mishimina thokpagi sangsu leptana hengatna raglibani asigumba tanpham asida Manipur UK di halakpa miyoida positive oiba yaroklabasu miyoy asida positive oiraba virus adu anoba strain adura haiba khangdokpa ngamnaba genome sequencing tawnabagi sample haujuk phaw thadana leiba asida maikai kyadagi nungnangba phungdoknarakli haina pawsna makhatana phungdorakli makhasa thrak point to papaw manamu Manipur amadi Nagaland punna survey tawminanaba yanakre Manipur amadi Nagaland gi ngang khaida lairiba Senapati district ki manung chanba tungjoy amadi Nagaland gi Phek district ki manung da leiba khesa kheno khul ani gi marakta lairiba lamkhai gi sayetnaba loisinanabagi matang ngasi state ani gi awangba thaki official sing phaminaduna waroi sin thiminanaba hokre mifam madugi matangna phangba pauna hai Nagaland government na Phek district ki deputy commissioner amasum district SP yawnanaba hairagasu Nagaland manung gi oiba problem khara digi makoi animak yawkide makoi gi mahutta Phek district ki Phut Serogi ADC amasum Phek district ki additional SP oina sarukyaki Manipur gi maikaidana Manipur police ki ADGP Lupeng Kailun amadi DC Senapati TS Kiran Kumar na mihut sinki mifam adung hak laitana khunja sina lamunariba tungjoy gini haiba mafam dumaktada ngasi ayuki pung 13 tabadagi pangthok pawki pung amarom hena nakal ani wari sanaki haina pawsina makhatari mifam adura saruk yakiba nakal ani gi miyoy sina kupna khanaraba matungda khul ani gi khunja sing yawna makhataba irang thoktanaba mifam ama pangthokpa haina yanaki masigi sumathakta state ani gi marakta lairiba lamkhai gi sayetnabasi Surveyor General of India gi makhara nauna survey tawnaba amasum state animakna makhoida mating pinaba sawrakna yanaki pawsina makhatana hai tourist singi miyeng pham oigadaba khwaidagi fazaba mafam amani haina launariba tungjoy gi lamasi sei khragi mamangdagi hauna Nagaland gi khera khenogi khunjasingna makhoigi ni haina khopsinduna lairakhibani sawrakna kilometer 9 lom park sawba
lamkhaigi saruk asigidama khul anigi khunjasing hatna sunabigi fibamda leirakhibani Nagaland gi oinadi makhoigi khunjasing ngak senanaba amasum lammadu makhoigi ni haiba mayek senghanaba Manipur gi lamkhai manungda Nagaland police ki post ama hangdoktuna leiribani hairiba post adu Manipur gi lamkhai manungdani haiba khanglagasu Lokthok hananaba Manipur lengana ngasi phawba akhanaba thorong ama taroktribani adubo Manipur gi oinadi laikhidraba W Nipamasana Chief Minister oiba matamna police ki outpost ama hangdolaga thamnambadusu lokthokibagi asobu wathok ama su leiribani hairi pawosina Chief Minister nongthongmam birena lusingba lengak lakpadagi tungjoi gi khunja singna yamna toina makhoi bungak senbinaba state force thambiyu haijarakpa wafamadu thabakto onthokpa oina mafamduda state police ki force thajinduna post hangba hokrabani adumapo ngasi mifam adu ahanbagi oina pangthokpa oibana aruba issue singdi ningthine wari sanakhidi amasum hawkhiba warep sing adu ngasi nongmani gi manungno khuyek pinaragani hairi panba yabani mamangna Manipur lenga ki minister gi team ama mafam aduda yengshinba satpada Nagaland gi khunja singna nangak ka ura haina laurakpa phawba yaukrabani mafam adumaktada tungjoi gi khunja singna su makhoibo tumna hatkani haba wafam phungdokna kiba laikrabani haina spaw sina su makhatana phungdorakli Topa atian mayamna nuaitaba pawa mana nupa ama loktakta irakna duna sire thanga singkha lekai digi oinam irabot kauba miyema loktak patanga phaba satkibada irakna duna sire hairi imung manung digi phangba pawa magi matung ina irabot hairi bana pa si haukiba December 13 da loktak tanga phaba satkibadagi hi digi on tharaga irakna badagi lokhatlaga thanga gi PIC da lekatnaba pukhatpada lekidabani hairi henasu pawsin makhatadi khasa tharakpoin atopa pawa manamu masagi loinabi phuraga hatkhiba nupa ama kona fadok pikre ngasidagine sahi manga rongi mamang kumja inglisingani ga taraga manga gi me amada masamaki loinabi bu yu ngauraga tamthina phubadagi lekatnabada kanba ngamdana laikidaba thawdo amagi matangna sa tharakiba case ki wayelda sienariba mapuroibadu masagi nupi hatpagi mara leire haiduna kona fadok pikraba miye adugi maming Keminthan Phungchamnau saini phuguni thoi kawi Urkhul police station gi manung chanba lamdang village tagi laikhidraba luikai gi masanupani maana maha ki loinabi JC jingkhaibu me ama inglisingani ga taraga manga gi numidangna tamthina phuba chaibadigi laikanaba nangdana mathangi numit me ani inglisingani ga taraga manga gi ayu anganba pung marinom tarakpada makhoina lairiba Urkhul gi nare maijailungda laiba yumna laikhidabani Mapu case asiga mari lainana mara laire haibagi judgment amasung order asi session judge Urkhul gi charge puriba special court NPS Manipur gi presiding officer Waikhom Tonen Maitaina video conferencing gi khutangna pangthokiba proceeding amada ngasi laktokibani thawdo adugi matangda Urkhul police station Indian penal code ki section 302/34 gi makhada case FIR number 7 of 5/2015 register tawduna lokatkibani loinana case asigi investigation sa tharakpaga loinana case asigi mari lainana soithar village gi laikhidraba maringmi gi masanupi lemhakba sai kuntrang nithoi amasung Urkhul gi nungbi village gi rungkhalen AS ki masanupa Ungnau Khan AS kawa miyo anisu fogatuna investigation sathakibani thawdo asina laikhidraba JC jingkhai gi yumdagi horakibani nominasida mapuroiba asina Ungnau Khan amasum laima hakbaga loinana yu thakmina duna party toraba matungda makhoi masel gi marakta akanba wahai khonda sijina duna marai tawnarakpadagi ngawraba mapuroibana mahaki loinabi asibu mayumda irap lapna dana leiba ising thong amada putharaklaga saitup amana kanduna phukibani masigi matungda su soklabi maki nupi asibu mayumda puraktuna tumhalaba matungda amukasu phubadagi kanba ngamduna lekidabani Urkhul police ki mekadigi thawdo asigi matangna lokhatpa case ki charge December 9 inglisingani ga 13 ki chief judicial magistrate CJM Urkhul gi kona thagalakpadagi session court asida commit tawraklaba matungda mapuroiba asibu IPC gi section 302/34 gi makhada charge frame tawraga maki mathakta wayel sa tharakibani case asigi mari lainana session judge Urkhulna lokhatpa session trial gi case adugi number 6 of 2017 ni haujuk phawra case asigi mari lainana Manipur Central Sajiwara thamlagliba mapuroiba Theminthan Phungchamnau gi fadoki matam lepthoknaba sentence hearing na mathang thagi taraga humdoida pangthokani hairi panba yabada case asigi wayel satharakpada prosecution gi makedigi additional public prosecutor unison duidangna lepki aduga conviction piraba mapuroiba sigi maikeidana Manipur State Legal Services Authority Masal Sagi Makedigi Legal Aid Council
SP ngamrai phi advocate na lepkhibani haina pausin makhatana phongdorakli loisilakpoina myamna tentakpa maruiba paukhra hapsaramgi chief secretary amasum ASP Brindana commission the report submit tawnaba khankhre lilong horai bitural ahan bidagi MD Masle Elias Masleudin se humfuga mari apokpa lekhidraba MD Haider Alina mahakpu maram sadana draki case panchinduna pharaga jela thamkhiba aduna maki izat lekha tahankhibagi damak matik saba compensation PU haina Manipur Human Right Commission da wakalakhiba amaga mari lainana commission gi makedigi Manipur Sarkar gi chief secretary amasum napki additional SPTS Brinda yauna respondent tarukta complainant asibu maram sadana phai amadi detention tawi haina moral siriba asigi matangna karigidamakta matik saba inquiry satakhidribano amadi matik saba compensation pinanabagi recommendation order taroidabagi maram kari lebagi habigi report adu mathang sai english ngani kunga mathugi January 15 phawbigi manungda commission submit taroknaba khan khre hainasu pawsna makhatana phungdorakli aroibo ina me pawsi sangna pajarage tentak oina mayam da hapsaramlagi wangoi kendra da sai 15 sudriba class 7 8 khakta tamliba angang kya electoral roll da haptuna vote thada halamle loken wangoi kendra da masagi sai 19 sudriba supnagi hauzik class 7 8 khakta tamliba angang kya electoral roll da ming hapchinduna vote thada halamle haina haukiba November 3 ta phangthokiba wangoi kendra gi by election adu da National People Party NPP gi mirep oikiba amasum NPP Manipur state gi general secretary oiriba Khuraizam Lokena phungdokre haina paus na makatana phungdorok den thank you